VFX, CGI, amasung SFX ki khetnabasi karino. Madudi khangminasi masigi matangda. Ahanbada visual effects, haibadi VFX asi. Film gi adugumlaba shotsing, madudi practically haibadi asengbo oina namba yadaba. Khudam oina sumaina mioibagi hachangda mai chakhanba haibasi practically oi thopa ngamloi. Adubu computer gi matengna madugi effects saktam adu semba ngammi. VFX asi post production haibadi film namba loiraba matungda sijinnai. Production team na sin singi matung inna visuals ahenba saktam mayam ama hapsilli. Ani subada computer generated imaginary haibadi CGI asi VFX ki part haibadi saruk amani. Masida 3D models, texturing, animation khudam oina Infinity War da ikoina Thanos uba phangliba adu. Maduda ahanbada Thanos ki sketch saktam adu yeki aduga 3D models adu sumaina semi. Loina na maduda texturing, lighting, animation hapsillaga aikoigi mitmangda uhalli. Iroi loibada khangminarasi special effects haibadi SFX asi. SFX ti practically asengbo oina namba ngamba. Khudam oina mamangda aina haikiba miyoibagi hachangda sumaina mai jakhanba haibasi practically tauba ngamloi. Adubu miyoiba amana sumaina explosion bomb pokhaibagi mamangda lephanba haibasidi oithokpa ngamgani. Aduna explosion utpa, prosthetic makeup utpa natraga car accident utpa na chingba sing asi SFX ki manungda salli. Amasung special effects pu yamna pamjaba miyoidi Christopher Nolan ni. Mahat asina film namba matamda VFX yamna sijinnade yariba makai practically asengba SFX oina sijinnai.